Event Kongnu Ibudau Kobrugi Loinabi Oiba ada event Kongnudagi Phangba Nung Yai Oiba Lobiro Angobadagi Sangomdagi ada Cheng ama lobiro Hairang Lerang ama lobiro Pamba Hena Changongbo Minerse ada sigi lat kadaba kokadaba na video musim thagasrake Cheng na chimpu dum hapsagi bayare ngasi ingen gi noma panba afaba juiba adana wataba nadaba yektaba chahong ngahong ba kunjawli chawo yani biyo ko do directly angang biyo na ni ganu ko chahong ngahong ba kunjawli chawo aduga sida kachari ba pasha mayam je sisina khoi gi laithalai da mateng pangba angang gai tuition tambi gani ba lemna laithalai da ba adu angang trani khandi kunni khandi ahan bagi adudi oja di nek tayar dana oja gi sapi tayar roi adugi toloki oiro amagi oiro adugi oiro sina doine sidagi aina kaita loraga aina kaim lei roi aduga maning khoi last da lehoba keno gai chang thang mayam jine loina bak laithalai da loina bak yen thok toine keno haijage ba ko akhoi na angang je kari oini kari oiroi khangbra ne khangdi dana ko adu akhoi tawi jidi mapana doctor pami wari bo ko mamana police pami pangai dai ga to doine ba ko kari chani kai chande khangdebida adu ngalingai dagi mapong mai to taragadi adu chanai adu chande na khang taragadi semda nungai na ko aduna aina hainingi di yengthok pije bangangi yengthoga wari ni medical tamalo hai taragadi pharidana ai samak chu engineer ne ba central government ki thagi tolok lupa lising khumra sara mini mamang chahi ani hunda hausi lak yoroni government ki gari pi ni security pi ni quarter pi ni thama ka to thoini central government ki du ju pam da bagi aduna mama na pam ba la ga inbi gi jebo